Pausia de Yumfam Oiba Maroiba Pau Karab de Taujari. Oja Loubagi Recruitment Chumna pangthokkani. Return loibaga result hotnagani se Minister. Manipur Sarkar ki Education Department Sintuna National Education Policy 2020 ki matangda nongmagi Oiba panel discussion amangasi Imphal ki City Convention Center da pangthokkre. One day panel discussion on National Education Policy 2020 ki thoram aduda Chief Guest ki world piratuna Chief Minister N Birena hai. Laibak ama sokotpa haibasi education ningthida sokotpa matamda khakta oigadabane. Sarkar ki school college sing ki Oja Loubagi Recruitment Chumna merit laibasing dagi lawnaba. Return hek loibaga aten matam ki manungda result lauk tawduna aidoknaba sarkar honaragane. Oja Loubada political pressure changantanaba honaragane. Mamangda leiramba asoiba aranba recruitment ki process punabak semdoktuna niyam chumna Oja sing lawnaba honagane. Vocational education ki thabak tasu Mioi kya papusinduna chanaba thabak pinaba honare. Haujik leiriba Manipur Sarkar asi Lakloi Mars taramagada Chahi mari mapung phare. Chahi mari asida haujik leiriba BJP na luchingba Sarkar asina miyam gidama kari tawkrabage state asida kari ahum krabage aiba Lakloi Mars taramagada miyam da khangan gane. Lakloi Mars taramagada video corporate ki khutangda district punamukta project Chahi ki mathakta sangana ba semsare. Nouna urep uyung tamgadaba project sama yang khairom laire Mars taraga tarukta auraga sangka khiba amasung urep uyung tamkiba sing adugi mafam sing da chalaka miyam da khusinagane. Notice ta leiriba ikhoina history ningthida khangnaba honagadabane Manipur Sarkar ki Education Department da time pass ki mongda thabak tawba tokse. Mar makhatana hai Oja Loubagi recruitment ase niyam chumna lawnaba honagane. Return hek loibaga result haidoknaba honasi aina education minister ka wa tarare haige. Tharumadra President ki world piratna Manipur Sarkar ki Education Minister Sorokhaibam Rajena hai. Bharat ki Prime Minister Narendra Modi na Bharat ki education system asi chawkhat anduna hiram kayada chawkhatpa Bharat ama ohenanaba National Education Policy 2020 puthokpa ngamle. Lagliba chahi lising ani kunmanga amasung lising ani kuntramanga phawbada National Education Policy ase ningthi da maipakna chathaduna hiram kayada chawkhatpa Bharat ama purakpa ngamlagane. Masagi chahi ahum suraba ngang dagi school ki foundation course haunabagi wafam Anouba National Education Policy 2020 asida yaure. Vocational training education system as class 6 dagi auraga tamanaba honaragane. National Education Policy asi ningthi na maipakna chanhanbada sarkar khaktana yaroi. Sarkar amasung miyam punna khonabina pachange miyamna sarkarna pekhalgliba education system sakhonanabagi policy asida mateng pangbiyo. Malemgi khwaidagi jam mar oiba language asi English oibana English tam lamdaba malemgi ba kyada English tamba haunare. English ningthin ahinaba thawai yauna ahinaba honaba tai. Khangdabasu khangnaba honaragadi punamak hairakba ngaktani haige. Atopa pau amadana Manipur Pradesh Youth Congress ki President Amir Hussein Bo IYC ki headquarters ta taramna okre. Khwaidagi matam sangna Manipur Pradesh Youth Congress ki President oiraklaba Amir Hussein Bo Indian Youth Congress na New Delhi da taramna okpagi thoram pangthokkre. Haukiba ningthauka mita Congress lusingbar Rahul Gandhi jauna New Delhi da leiba IYC ki headquarters ta pangthokkiba thoram aduda tongan ba State Singi Youth Congress ki President ki amaram susarga ke. Kumja lising ani tarit tagi hauna Youth Congress ki member amu oina thabak tawba aurakiba Amir Hussein na. Kumja lising ani tarit tagi lising ani tara phawba Pradesh Youth Congress ki President L Tilotamagi makada am admi ka sipahi ki state coordinator oina thawpura ke. Kumja lising ani tara dagi lising ani tara ga mathoi phawba Pradesh Youth Congress ki President M Prithviraj ki makada Youth Congress ki state secretary oina thawpu ke. Kumja lising ani tara gani thui dagi lising ani kun phawba magna Pradesh Youth Congress ki president oina thawpura ke bane. Youth Congress ki president oina thawpura lingai da puri ngai da magna Manipur University da thokiba mahirai singi wathok petrol amasung LPG ki mabal hengalakpagi wafam national ki thakta pohotkiba ga loinana Manipur da Youth Congress ki mapan ka kalkhalanna ba thorang kelo kotuna lakhe. Magna Rajiv Satab Amrinder Singh Raja Brar Kesab Sandi Jadab amadi Srinivas B Binda Singh Batongan ba Indian Youth Congress ki President Singh Lising Makhata thabak tawkhe. Manipur da State ki Youth Congress ki President oina thawpuri ngai dasu hanagi Minister Okram Ibobi Gaikhanga TN Hawkip amadi M Okendron Singh ba Lusing ba kya ki makhata tongan ba thorang kya lokhalame. Sanabagi pau amada Champions League Chahi taraga tarukta ahanba oina Messi natranga Ronaldo quarter final da yaoraroi. Kumja lising ani mari
2005 season dagi ahanba oina Lionel Messi nttraga Cristiano Ronaldo na handak UEFA Union of European Football Association Champions League ki quarter final stage da saruk jaba panglaroi. Cristiano Ronaldo amadi mahagi kangbu Juventus bo FC Porto na maithiba piram kraba mato Lionel Messi amadi mahagi kangbu Barcelona puna Paris Saint-Germain na maithiba bidur pre-quarter final stage da ki tanthoklamkhre. Juventus na mamagi season da Lyon ki makuta maithi kraba matung Ronaldo amadi mahagi kangbu na away goal da pre-quarter final da lehubasi handaki asina thangna aniruk suba Chahi ne. Amarom da PSG na Messi amadi Barcelona tanthoklamkhre. Hauzik chathariba UEFA Union of European Football Association Champions League season 2020-21 ki manung channa haukiba jum sagai chana bita sana ki pre-quarter final ki anisuba leg match amada Paris Saint-Germain na Barcelona ga goal amamda draw ta karabasu aggregate goal manga anida mai paktuna quarter final changkhre. Sahi mari ki mamang Barcelona na Paris Saint-Germain ki mayokta hanba leg da goal mari chuna ta bakhatana leirambada ki anisuba leg da goal tar kamada chawna mai pakrapa matung France Champions asina haukiba jum sakai chana bitadi makoi ki khwadi ki masak thokpa performance utpangam khidrabasu Spain da sana ki ahanba leg da goal mari amada mai pakhiba aduna quarter final changnabi matak chabat lambi ama phatke Game Nuda sana kiba ahanba leg da hat-trick phangkiba Kailan Mbappe na penalty dagi goal account hangdokraba matung Lionel Messi na panjal handokrabasu Argentina asina ahanba half hectare daida Kausin kiba penalty emba goalkeeper Keylor Navas na mai pangna save tawke Barcelona na akan ba pressure pirakhiba dagi Paris Saint-Germain na anisuba hafta maning angrabasu Barcelona na thangna na anirak suba Chahi oina competition asidagi semi final jawbangam tana mapan thoke panbejabadi Barcelona na mamang Chahi ki Champions League quarter final da biar mari ki makutta aggregate da goal nipan ani da chawna mai thi haukibane Asok panang kiban Neymar jauh kita Paris Saint-Germain na mamang Chahi ki final sang kiban natragana Chahi hongi mamang da Barcelona bo maithiba piram kiba team adumak man kidrabasu makhoina defense tadi khongpham chet leptuna sanakhe Barcelona na angan ba matam da dominate tawkiba loina na Omen Dembele da kudong chaba phani khrabasu France International asigi hona zaman anirak Keylor Navas na arem tan giba da natana magna hanba minute kun ge manung da kausin kiba ball amasu wangna chatke Adumapo Clement Lenglet na Mauro Icardi da aranba thong sin rubadagi Paris Saint-Germain na penalty ama phangkiba galoina na Kylian Mbappe na tukun thamadoi chuba minute mangjil thabagi goal onthoke madugi matung minute taruk lerka Messi na meter kun manga lapa mafamdage panjal andoktra Champions League ta mahake sama kun suba goal sangke maduda sunatra Argentina asina ahanba half mamangda Barcelona ba mangjil thanba yabagi tanglaba khudong chaba phangrabasu mahla kausin kiba penalty adu Keylor Navas na mai pakna save tawke makha tarakba atopa pau amadana lukhosai jau thadokhiba ki mayukta wakat mi phamkhre kumja lising ani taragani pan gi junda lupa crore kuntarit khenbagi drug phabda chenaba Chandel gi Autonomous District Council AD6 chairman oramba lukhosai jau mara Leite haiduna thadokhiba ki thong janing daba phangdokduna ngase yupung taramathoi taba matamde Imphal West District manung chanba Sanjanbam da kada amasang Sanjanbam apun bamaira paibil lupna khusamnadun wakat mi phamkhre Wakat mifam adu da saruk yakiba kada gi Vice President Ningthaujam Dorena aiki madude lukhosai jau gi case ase Manipur lenga na awang pathaki court appeal tawtuna dauna amuk thigala laga marali ba miu chingchara phanganba mathau tai drug lalon ba miu chingchara piroi da leirabade war on drug sathruba gi mathau ta dre laga ki thawung asidi drug lalon ba singna koinana pungning thawgat laga miyambo apang basi bani ana loroi da bi maram leite mana hai ki faudel gi drug case harga khana balupa crore Sabri rongi drug phabda chena ba miusing thadok khiba haibasi miyam na jaringde drug ga kona na fara ba miusing mara Leite aina thadok khraga driver amaga helper amaga da drug ki mapuni aina maran thangjin ba thajaningai oide thawung asibu thingel da taina ba ngamdraga nasi khong da taina ba aiba halaman gi pawro adumak ni aina sumang na makata na phangdokhe wakat mi pham loisalakpada lukhosai jau thadok pa yaringde drug lalon ba cherak piu amasung war on drugs phagi tanganu haibana sing ba kholau kaya lauke Maragasida Tabal Zongba Sumang Lila Thinkiba Atopa Makal gi miam tinba harau kumai singsu thinganenge Laibagасida tha ama hena COVID-19 gi Anouba positive case thingnabagi chang nimna leraklaba matungda haukiba numit kharni asida ama wangkhalakpa thingnare Anouba positive case thingnabagi chang wangkhalakliba asimar oina
महाराष्ट्र, केरला, पंजाब, कर्नाटका, गुजरात अमसुंग तमिलनाडुदने स्टेटसिंग असिदा होकिबा नुमित खरनी असिदा कोविड की अनौबा केसिंग थेंगनबगी चांग नुमित खुदिंगी हेंगलकपा थेंगनरे लेबाक असिदा नुमित क्यानी कोविड-19 की केस थेंगनबगी चांग यमना लैरोबा मतुंगदा अमुक वांखलकपा हाइबसी मी पाइरिंगाइने स्टेट खरादा केस थेंगनबगी चांग वांखलकपा असिना लेबाक पुंबदा अमुक लैना लैचत असिगी केस मसिंग वांखलकलोय हाइनिंगाइ लेते मणिपुर कोविड-19 लैचत असि संदोरपगी चांग यमना नियमना चलिबा असिसु वांखलकपा याबगी मी पाइबा लैतबा नते हौकिबा मार्च 9 महाराष्ट्र दगी हलकपा अमगा केरला दगी हलकपा अमगसु कोविड-19 पॉजिटिव ओइबा थेंगनखरे ममांग मुंबई दगी हलकिबा मियोय अनि अमदी गुवाहाटी दगी हलकिबा मियोय अमसु कोविड पॉजिटिव ओइबा थेंगनखरबने लेबाक असिदा कोविड-19 की सेकेंड वेव न सोहले आइबा स्टेट सिंग दगी मणिपुर द हलकिबा मियोय सिंग मरकता पॉजिटिव ओइबा थेंगनरकपा असि तराइना लहनिंगदे स्टेट असिदा कुमजा लिसिंग अनि कुन की मार्च थादा अहानबोइना कोविड-19 केस थेंगनखरबा मतुंगदा था खुदिंगी केस थेंगनबगी चांग हेंगलक्तुना लाखिबने अदुबो कुमजा लिसिंग अनि कुन की अक्टोबर थादा केस लिसिंग तरे जंगवा तरागा मपन थेंगनखरबा मतुंग नवेंबर थादगी दे अमुक तपना तपना हंधरकिबने नवेंबर थादा केस लिसिंग तरुक जंगवा निफुगुमदोय दिसंबर द लिसिंग अहुम चामगा निफुगुमदोय जनवरी द सनिपान मरफुगनिपान अमसुंग फेब्रुआरी थादा सनी सुमना अम थेंगनकिबने मार्च अमदगी तरा फौबगी ओइना केस कुंथ्रागा निथोय क थेंगनरे मार्च था असिदा केस अमा फौबा थेंगनखिदबा नमित सु यावखरे मणिपुर द कोविड-19 की केस थेंगनबगी चांग हौकिबा था अनिरोम असिदा खंगनेम नेमथकिबा असिना मियामसु लैना लैचत असिगी मतंग थौबा सानरक्तबा इकोंग कुमथोरकपगी मतौ उबा फंगदबा नते पॉजिटिव केस मसिंग यामना थेंगरे मतमदे मियामना सेक्शन थरong लौखतखिबा अमदे कीनखिबा मतौ अदु हौजिकति उद्रे महाराष्ट्र, केरला, पंजाब, कर्नाटका, गुजरात अमसुंग तमिलनाडु द नमित खुदिंगी पॉजिटिव केस मसिंग अमुक नौना हेंगलकपगी मतौ असि मणिपुर द ओइरक्लोय हाइनिंगा लेते लैंगांगनसु मरि लेनबा अथॉरिटी नसु कोमथोकपा चुमलोय कोविड-19 लैना लैचत संदोरकपा थेंगनबगी थौरांग ओइना मणिपुर लेगा के चीफ सेक्रेटरी सु ओइरबा स्टेट डिजास्टर मैनेजमेंट अथॉरिटी की स्टेट एजुकेटिव कमिटी के चेयरमैन मार्च 9 थोकिबा ऑर्डर अमगी मतुंग इन जौसन कुमय मरि लेना एसओपी गांगने स्पोर्ट्स पांगथोकपदा अथिंग थमखिद्रबसु थबल चोंगबा अमदी सुमांगलिला जाउना मीगा थेंगनबा मखल की थौरम सिंग पांगथोकपदा अथिंग थमखरे अथिंग थमलकपा असि यामना बरम चाबा अमनि हाइना लौफम थोगी सही खुदिंगी जौसन कुमय असिदा थबल चोंगबा सुमांगलिला पांगथोकपा नत्रगना इसाइन दोंगै जाउना तोंगान तोंगान बा इंटरटेनमेंट प्रोग्राम कया पांगथोकनै हारिबा थौरम सिंग असिसु मियाम तेनबा थौरम नातने थबल चोंगबा अमसुंग सुमांगलिला थिंगबा खक नतना अतोपा मखलगी मियाम तेनबा हराव कुमय सिंग मयक सिंगना थिंगानिंगे नकल अमरोमदा मंगोलिया द नौना मियोय मारफु कोविड-19 नारे मंगोलिया द हौकिबा पुंग कुनमरी की मनुंग द कोविड-19 नाबा मियोय अनौबा मारफु थेंगनदुना लेबाक असिदा लैचत असि नाबा मिगी मसिंग पुना लिसिंग अहुम चंगा होमफोगा मथोय सुरे आइना लेबाक सिगी नेशनल सेंटर फॉर कम्युनिकेबल डिजीज NCCD सगोल सेन नमिता पंगदोखरे ख्वाइदगी नौना थेंगनबा अनाबा मियोयसिंग अदुगी मनुंग हुमरागा मपल लेबाक असिदा लैचत असिना ख्वाइदगी सोखलेपा लमदम लेबाक सिगी कोनुंग उलान बाटोर थेंगनकी अमसोंग अतोपा अमन लेबाक असिगी मयाय थंगबा सरुकत लैबा ट्रुप प्रोविंस द थेंगनकी आइना NCCD ना सेरोल अमदा आइके अरबेट कंटेंट सिंग असिगी मरोइबा पाउ खरा असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबीर बुपुनम पठाखसरी चैनल असिना दमदा कानरबदी सब्सक्राइब तौबीदबसिना सब्सक्राइब तौबीर मरोइना लाइक एंड शेयर तौबसु काउबीगन पुनमकपु अमखाना थागसरी।